Rang numidang pung mapalom tarak matamda Kuki kulay 5 sina kadang bal sinda amadi kang supsing khongi saruk singda bom yong nongmei kapsinduna landarak padagi nongyai matung pung ani henba fawada maikai ani magda kuthokna khra matung ngasi upung ni palom tarak matamdagi su Kuki kulay 5 sina amuk hana landara khre haire hauji koktup laiba sport university ke taina basingdagi Kuki kulai 5 singna nongmei kapsil lakpadi khunja singa su handuna maikai animak da khut thoknari mafam aduda ayu pung tara helakpa forward state forcing changsil lakpa leitri haire matam ikal kanadana geljang gi singi soktagi su kadang ban part 1 amadi apullo ki maikai tamna matat oina nongmei kapsil lakli haire Mami TV na thogok thofam oiriba akoiba leiba khunja singdagi phongba pawgi matung inade ngarang numidang geljang amasung kangsuk singkhong da khuthongna khibi thogdok aduda konthojam nawbi ko bana ha ama noi marura parmdagi soktona rem hospital da laikan nakre haire atopa pawgi likhul amanadi thogdok uda Kuki kulai 5 ahum leikhidre thogdok thokphomgi singi sarukta sibak sang ahum tadu leiba u fangle haire adum oina mak sapsa pawdi hojik fawgi oina phangba ngamdre